0.6 cm Khaktamak Shangba spy microdrone ama China na Puthokhre. Spy microdrone asi hiram kayada SHIJINNARAKPA YABAGI OITHOKPA lei HAINA AKHANG AHEI KAYANA NUNGNANGBA PHONGDOKNARAKLI. Spy microdrone asi China gi National University of Defense Technology NUDT na Puthokhibani. Drone asi Puthokhpagi pauna China gi official military channel CCTV tareta sandorakibani. Drone asi KAYANA pikpa maramna surveillance, cybercrime amadi biowarfare da phauba SHIJINNARAKPA YABAGI akibalai hari. CCTV tareta thadurakiba video amada liang heziang koba NUDT gi mahiri amin hai kangi masak manba bionic robot asi akhanaba lanfam singda mai pakna sijinaba yaragani. Drone asi ichamchamba kang ama manjarabasu masina tawba ngambasing adu khangnabadi angakpa ama oigani. Drone asida una manba masa ani yawi aduga makhung ahum pali hari. Hiram asiga mari leinina Georgetown Center for Security and Emerging Technology gi Research Associate Sam Bresnik na hai China na Puthokhre ba apikpa makhal gi drone asina tongan ba thabak kaya tawba ngamlagani. Maru oina imung manung yauna achauba drone singna changbada khudong chataba mapam kayada microdrone asina iralaina changba ngamlagani. Drone asina mi track tauba amadi mi wari sanaba lona tabada achauba mating oiragani. Adubu masi tunglamchata khudong thiningai oiba khulai ama oirakpa yabagi akibalai haina mahakna makatana phongdokhi.